Garang JFD na state asida pangthoknarba thaurang tauriba census boycott tawkraba matung ngasi laingakna JFD amadi 14 CSO gi luchingba sing KOURAKTUNA numidang wairam pung taruktagi home minister gi official residence da wari sanaba HOUKHRE ngasi laingaka wari sananaba chatkiba JFD gi mioi mangana saba mihut kangbu JDF की मियोय मंगाना साबा मिहुत कांगबु अदुदा जितेंद्र निगोम्बा RK निमाई सुनील कराम के महाराबी एल रतन अमदी RK नरेंद्र नुमिदांग वायरम पुंग मंगारोम ताबदगी मनुंगदा नुमिदांग वायरम पुंग मंगारोम ताबदगी बाबुपरादा लैबा ऑफिशियल क्वार्टर कॉम्प्लेक्स दा चंखिबनी अदुमकपु हौजिक करी करंबा वाफम सिंह मिफम अदुदा साबगे हाइबगी पाउ फंगबा ngamdri Panbayay ngasi Manipur lenga ke Joint Secretary Home Dr. Mayangbam Betona Kutyek Piduna campaign for just and fair delimitation amadi 14 CSO Kanglai Pakta Tharakiba Unabagi Baton Amada Hadak Manipur lenga na sinduna Numinini Chupna Pangthokiba consultative meeting cum seminar on the demographic profile of Manipuri ki Fanglakpa Warep amadi Mifam Adugi Recommendation ki matangda Manipur lenga ka faminaduna warisana si haina fongdurakli Unaba adu Manipur lenga ki Home Minister gi Babuparada leiba official quarter complex da unanaba khangalaki loinena mifam asida loop asidagi mute manga khaktana saruk yabiyu haina su cherol asida palakli